Ikai khanda bade tare hai Kunai ama saukhatpa haibasi kunai aduda laiba imung singge achoba thodang ama lai haina Lok Sabha gi MP Dr. R.K. Ranjan na phongdokhre Landhoni amasung Romita gi bail application session just Imphal West ta puthoktuna khanari miyamna bail piba yaroi haina irang hokre Rims Hospital gi ECG lawfom da lying ba lakhibi nupimacha amabu izat manghan bada chenaba TS Suraj court na numit nipani judicial custody remand pikre Mogi Singda Chalabi macha ani lairabi ningthauzam anitana e-rickshaw thauduna imung manung pubada natana lamdam asigi nupi oibi singda paujel piri Amadi Athubada Manipur Victims Compensation Scheme Chatnaba Horagani Haina CDPO Sarda Moirang Themna Haikre. Kurumzari Times of Manipur gi numidang pau ming tabiru punamakpu Arun Blan taramna oksuri hausi fawi maruba pausing miamda sandongna bijuri
Khunai ama saukhatpa haibasi khunai aduda laiba imung singi achouba thodang ama lai haina Lok Sabha gi MP Dr. R.K. Ranjana phongdokre ngasi St. John Boarding cum Tutorial Center gi taret chuba mapok numit kamari lainana Hotel Imphal da pangthokkiba achamba thoram amada saruk yakiba MP na khunai ama chawkhat hanba haibasi khunai aduda lairiba imung singi achouba thodang ama lai imung manung faraba matamda da khunai adu chawkhatpa maikei da purakpa ngamgani United Kingdom gi chatnabi ama oina mipum khuding lairik tamhanba haina lairiba asi school da thaduna formal education tamhanba khakta natte school da thaduna lairik tamhanba ngamdaba kayabu yum da lairiba ahal singna khunai asigi chatnabi kaya takpi tambiba adusu lairik tambiba makhal amani loinana haurakliba kayabu lamdam asigi chatnabi kaya yum da takpi tambiba mathau tai haike United Kingdom da poglaiba ngang khudinmak lairik tamhangadabani haibase society samaj adugi chanabineba aiba nate mina haiba nate mathanda dum chanaraba yam chawkhalaba samaj amagi society adugi mipum khudinmak se lairik haingadamna se bogi chanabine culture ne Bebisna misigamari lainana houzik judicial custody da laiba Standard Robert Higher Secondary School gi principal Landoni amadi school adugi administrator su oriba mahaki machanupi Romitabu bel bibinaba Imphal West Session Just da Tharakhiba bail application adu ngasi Serap Court ta lairiba Session Just Imphal West ta khanakre tha asigi tareta makhatana khananaba court na yathang pikre Landoni amasung Romita anigi bail application khanaragani haiba pau tabadagi bebisna misigi mayokta semkhiba JSC kaithel phambi ima evil saying amade miyamna bail piba yaro haiba kholaw kyaga loinana Chairap court ta thomjinduna irang hokre miyamgi irang adu laksinana ba police ki maikeidagi akanba checksing thorang lokhatki police na akanba moongda ngak senduna Landoni amasung Romita court ta puthorakhi panbayabadi bebisna misiga mari lainana Niyam chumna school amasung hostel chalai de haibagi maralda Landoni amasung Romita police na fajinduna lairakibani houzik judicial custody da lairibi mama machagi maikeida lefliba ukilna session judge kanthoklam laga High Court of Manipur da bail pibinaba application tharakpadagi High Court na mamangda khanaraba matungda makhatana bail application adu session judge da khananaba pautak pirakhibaga loinana tha asigi mafan phawbagi manungda bail application adugi while pinanaba yathang pirakhibani Anabana maram oiraga Rims Hospital da layengba lakibi subnatagi sahi taragani thoi khakta ngairibi nupi masa amabu hospital adumakki ECG lawfam da nupi oibagi izat manghan khiba hospital adumakki ECG technician Thoksom Suras ngasi Sairap Court ta laiba special judge Pokso Imphal West da Puthok matungda court na numit mangani police custody remand pikre mara leraba TI Suras court ta puthokadore haiba pau phangwadagi lamdam asigi miyam amasung mahakna izat manghan khraba nupi masa adugi imung manung amasung laikai miyamna Chairap court ta thomjinki mara leraba Suras achumba wail chathabagal loinana fasi tawduna hatlu haibana chingba kholaw kya su lawki security force ki maikeidagi miyam adu laksinanaba honaki police amasung miyam gi marakta muknabagi dok thoki police na khongjangloy amada khuthai haibagi wahodagi irang sauthoroki court na numit ni pani gi police custody remand pikraba TI Suril police ki gari da haplaga matungda Chairap court gi puthoki madudasu miyam na pendaba kholaw kya lausinki nakal amarom da laibak thirabi nupi masa adugi imung manung amasung laikai miyam na Rims Hospital da sangsinduna hospital gi director unanaba honaki tungda miyoi khara khangatlaga director ga unaduna wari sanaki nungthil pung ani helaba fauba wari sanaba changkhiba miyoi sing thorok tabadagi mapanda ngaiduna lehoriba miyamna irang horaki madudasu lamfel police ki kangbuna irang adu laksinanaba honaki panba yabadi mara leire hariba TI Suras ngarang police na fakibaga loinana Rims authority nasu thabaktagi terminate tawkhrabani Nupa nupi gi sinfam haiva thidana wangjing lamding alangbam laikai dagi ningthaujam anitana e-rickshaw thauduna imung manung punanaba honabada natana mateng pangud natana women empowerment gi paujel sandoktuna lamdam asigi nupi oibi singda anoba thauna hafli hiramasida tom tv gi akhanaba paudam ama
Thaubal Kendragi Manung Chanba, Lamding Elangbam Laikai Wangzing the Leba, Ningthausam Dilip Singhi Loinabi, Ningthausam Anita Devi, Masamak, Sanga Yumpam Gram Panchayat Part 2gi, Ward number 2gi member Oiba Tarabasu, Henglingaida Miyamgi Angamba Mateng Pange Khanjaba Misak Amani. Laingak na Women Empowerment gi matang da piriba pauzelga mari lainana, mahak na lamdam asigi nupi oibi singda, hantana yengba mityeng amadi, tona hingba punsigi mayokta, Nupana sel tanbagum, mahak su chap manaba moongda, sel tanba ngami haibadu utpoina, mahak na e-rickshaw thawbagi phirebasi laurakpani. Masida, hena pungning thawganingai oiribadi, mahak na gari thawba matamda phanek fidon chingkhatuna, khwangye amadi koyet yetuna thawriba asisu, hausing mangsilaklaba maitegi chatnabising asi khajiktang oirabasu yokhatpa ngamgani haiba thajaba leibadagi, mahak na phirebasi laubani haikhi. Aigi posi sum haidi mai pakpa hengkalai. Hengkalaiबगी मरमदि कइनो हाबदा आइना गाड़ी तोंगना मखोइदा लाइबा इनकम दुगी वारी मा साबदा आदैदा आई इसादा फंगबा इसादा थोबनिना मखोइसु याउनिंगबगी माइकैरोमदा चिंगझलागा मसिंग यामखले हुजि आई वांजिंग लमदिंग सोमदा गाड़ी निपान गाड़ी मापन सुजलेबा आदैगी थाइनगी मोइरांग फी फिजनसी ख्वांगचे सेलगा कोकते येलगा थौरिबसे अखोइगी ngasiगी इमा लेबाकसे फिजेत फिगाइतना योमलगा चलेबा नुपीजिंगजे नत्तब क्राइम कया थोए मसीना मरम ओइरगा मियामसिदा आइना पाउजेल अंखक पिनिंगे ngasiगी समाजसिदा लैरिबा नुपी ओइबि अखोइसे समाजसिगी मिंगसेनि हाइबसे आई प्रजादा पिनिंगेबा मदुना मरम ओइरगा आई खितंग चेक्सनना आइना चलगा मखोइदा पिरिबा मेसेज हाइतारेको सिगी पोचे खितंग यौबा ngamgadra हाइबगी पांदमदा आइना ngasi आइगी इपा इपुजिंग सिजनरम फिजोन थोलम फिजोन से आई मिया ममांग सेलगा थबक तौबने September 18 hauna mahakna e-rickshaw thorokliba asida garigi loan gi nongmagi senfam pithokraga lupa chamnga chatruk laina lemba ngamlakpa asina mahaki sendalambi asi mahaki gari tonglakpa miyamda sandokpa horakhi asumna mahakna sandorakpadagi haujikti lamdam adugi nupi kya e-rickshaw book tawkhiba leire athuba matamda gari lauduna thauba horagani hairi anita na lamdam asida anoba chatnabi ama haudoraktuna nupa nupi ani thongmanana amadi nupi oibi kya maromdom lepchaba ngamnaba haudorakliba thabak asida lamdam masigi miyoy kayana mahakpu pukning thawgatpasu fongdorakhi नुपीसिंगना असुगुंबा अनौबा अखोई अर्निंग मनी की दमकता ई रिक्शो थौबा होबाइबसे मसी उबदा अखोई यामना इंकरेज दवे खोगी माइगे सोमददी सी इज द फास्ट ड्राइविंग ई रिक्शो मरमदुना असिगुंबा थबक असि नुपीसिंगना इमुंग मांगोन खदा पुबदा नतना असिगुंबा थबक सि तौबा तारगदी अखोइना समाज देदा नुपी नुपा थोंग मानरी हाइबसे हारिबा थबक सिन ताएबा अदो अखोइदिने करीबतने मान निपीने ने थौबसिदिने यामना नुंगाएबा करीबता की अखंग लेते निपासिंगना थौबदिनि चाबा याबा चिंचाक चासलगा थौबसु यावेबको अदुना अखोइदा अकीबा फावेबा लेतना तोंगे इबुंगनिंदा माबुजु थाजबनिना हाइना मागी स्माइ तौं थोगले हाइबजिगी मरमसिदे याम नुंगाइजे अखोइना मा थोलकपजे lamdam adugi miyamna nungsibiduna mahakpu phone tawduna kaurakpa mafam chatuna mi thinba pochei honbana chingba thabak su tawi masida mahakna Thoubal inter district ki cab service oina chening bagi apambasu lehori mahakna paikhalagli ba khongthang asida lengakna amadi mari leinaba authority na mijeng changbiduna mahaki wakhalon ase mai pangna bohonabada mateng tawbinaba lengak ki mijeng chingchilagli Manipur lengakna women empowerment ki matangda kholau kaya lauriba sigi mari leinana Thoubal ge manung chanba wangjing lamding elangbam laikai dagi ningthaujam anita devi asi masamak sangai yumpham gram panchayat ward number 2 gi member ojaragasu mahakna lamdam asige koibada leiriba nupi oibi sing asibu thauna haptuna nupaga chap manana thabak suraga paisa tanba yai haibagi wakhalon asi miyamda sandokli hiram asigi matangda mahakna tongan ba nupi kaya punsilaga association nama semning bagi apamasu thamdakli hiram asigi matangda mahakna thengnariba khudong chadaba kaya asidagi lainga ki mari lainaba authority singna midyeng Changhaning bagi apam sing su fongdorli. Camera person Sarah Chandra Galoina na Times of Manipur ki damakta pawdom jari behem Chandra Sagol Sem Wangjing. Hosik pawgi marthan aten break amatang logjari. Nupi ekhoi gidi khongthang khuding seksiningai ngaktani. Mafam matam khudimakta aina cheksinduna talakli.
ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯅꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯗꯨꯃꯛ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯥꯖꯕ ꯅꯤꯡꯉꯣꯜ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯕ꯭ꯔꯥꯏꯠ ꯏꯟꯇꯔꯄ꯭ꯔꯥꯏꯁꯦꯁꯀꯤ ꯅꯤꯡꯉꯣꯜ ꯈꯨꯗꯣꯜ Red Stopper, an online store based on indigenous food items. Iramdamgi oiba chanaba potlamsing online da Red Stopper gi khuthangda laina phangbigani. delivers to all over India. Yamna thuba matamda delivery gi khudong chabasu fangbigani. Delhi gi oinadi iramdamgi oiba mana masing singsu fangbigani. Masida sunatana same day delivery gi khudong chabasu pijari. Available for both Android and iOS. Get 20% off on your first order. Download now for free. Red Shopper. Get local. Break matungda makhataba pau pizari. Leibak amadi zati gi khenaba thamdana malem ase global warming dagi kanana ba honaminasi aikoina upambi thaba natana mahusa gi honglagliba kaya ase kanba ngamloi haina Forest and Environment Minister T.S. Syamkumar na haikre wafam ase ngasi Forest Department na sinduna Imphal iski Mongjam Chingda Green Mission Manipur Plantation gi makhada pangthokhiba uchara thabagi thoromda haikibani thoromaduda South Korea gi Saknai Ravi artist DJ Soda Manipur gi film actress Soma Laisram Maxina Faunam amadi Forest Department gi makok thongba official kyana sarugya ke Minister Syamkumar na makha taraduna ngasidi malem gi hongdokliba fibam asi aduki mate kaithare aina Indiani aina Japani aina South Korea ni haiduna laithokpagi matam natre prithibi da laiba aikoi puna wakhal taminabagi matam oire haike ngasidi prithibi lairiba tongan ba kogi singer amadi artist amadi platform kya sangai raba sport persons amadi agriculture da power ba miwe kya na mali mala phaka ngasi u thaba impham ngak pasna kogi amata ngai pandamni khudemak koi impham ngak ta kadi yadi habagi damakta my sisters this is Swada from South Korea koi loina na mayam chana u si plantation to bindamni sigi theme di world is one we need to save the world with unitedly amaga pusana ka pithibia se ngak pasna khoi ithoni khamai pandamda usi plantation to South Korean singer DJ Sodana haikibada Manipur gi ising nungsik ki fibam ase yamna nungai lamdam asida lairiba miyamna environment awareness lairamba asimba gyamna thagatningai ni miyamna air conditioner yariba makai sijinabagi no haina mahakna haiki 저는 지구 온난화를 위해서 에어컨 사용을 자제하는 편이에요. 그래서 집에 있을 때도 에어컨을 거의 사용하지 않아요. 제가 좀 더 얇은 옷을 입고 부채 같은 것들을 쓰고 그렇게 에어컨을 사용하지 않는 철칙을 가지고 있습니다. She says she tries not to use the air conditioner to save the world for the global warming, so she better wear some t-shirts rather than using the air conditioner. So she's actually saving the world by reducing the electricity. Yeah. Hauzik pasoi da laiba SVS ground da awang nongpok state singdik lakpa miwe sing yauna lamdam asigi miyamna sarugyaduna DJ Soda gi event chathari Manipur Victims Compensation Scheme Koba Scheme ama haudokle masigi matangda sarkar gazeta fongle athubada Manipur Victim Compensation Scheme su chanaba hauragani Victims Compensation Fund gi makhada kumja lisingani taragani pan taramapan gi oina victims Humpugani thoida compensation gi senfam kusina kre haina District Child Protection Officer Sarda Moirang Themna Fongdokre wafam asi Classic Hotel da pangthokpa nongmugi oiba voluntary review of implementation of POCSO Act Lisingani Taragani Toy and Juvenile Justice Act Lisingani Taraga Mangagi Matangda Pangthokpa Consultation Thoramda Pongdokibani Women Action for Development Wat Nasinduna Pangthokpa Khananainabagi Thoram Aduda Senior Advocate RK Sumitra Juvenile Justice Board ke member Singlem Ba Women Police Station ki Women Officer in Charge A Olivia Amadi Imphal East ki Mobile Unit ki FSL Vilasini Shu Thoromapu Oina Sarugya ki Journalist Citra Ahanthemna Moderator Oikiba Khananainaba Atuda Akhang Ahei Kayada Ek Ani Asigi Matangda Wafam Kaya Fongdokna ki District Child Protection Officer Sarda Moirang Themna Makha Taraduna Laibak Asida Chatnariba POCSO Act
ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯒꯅꯤꯊꯣꯏ ꯑꯃꯗꯤ ꯖꯨꯕꯦꯅꯥꯏꯟ ꯖꯁꯇꯤꯁ ꯑꯦꯛ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯒ ꯃꯉꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯈꯪꯕ ꯇꯉꯥꯏꯐꯗꯦ ꯑꯦꯛ ꯑꯅꯤ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯥꯟꯕ ꯌꯥꯗꯕ ꯃꯇꯥꯡ ꯀꯌꯥꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯊꯤꯅ ꯋꯥꯌꯦꯟꯕ ꯐꯪꯗꯕ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯇꯉꯥꯏꯐꯗꯅ ꯚꯤꯂꯦꯖ ꯂꯦꯚꯦꯜ Child Protection Committee, Block Level Child Protection Committee sembagi tangai fadaba lay Social Welfare Department su ngasi fawda Victims Compensation Fund gi makada victims humpugani thoida kanaba pikre masida natana athubada Manipur Victims Compensation Scheme gi su chatna bahawragani ngasi ward na sinduna pangthokliba consultation asina lamdam asida thabak tawriba lam sida thabak tawriba miyu singda kanaba kaya piba ngamlagani tangai fadana leiriba Poxo Act amadi Juvenile Justice Act ani asi matamga chunaba mawongda review tawba tangai fade haike so si gi oina torako matamdadi etuma delayed orapa koi conviction taba koi trial se yam trial process yam thina loiba sumaina tawi ek sida yawrabadi within 1 year de loigadabani 30 days ki manungda within 1 month tak magi related evidence na singba report na singbasu within koi 1 month pick up kadabani ado bo koi na hojim decision court sida sigi process sa thaba to police case me am laibana su oron bayai aduna koi na dakar na special court ama child friendly oiba angang na yingbada court mandaba adugumba friendly oiba child friendly oiba special court ama laibagi tangai phate habasima sima si ina thamjani Nungba Tamelong District Miyoi Karana National Highway 37 da cheliba gari da puba potsai sing thaba amadi sel khaiba lepiu haiduna mamang thagi September gi tang kunda mari lainaba authority na haijakrabasu tabi daba sina maram oiraga ngasi jiri ima kaithel chawkhat thorang loop JIKCTL jiri bamna sinduna jiri kaithel manungda wakan me famkre loinana ngasi ahing nongyai dagi pung kunmari gi oiba jiri bamda general strike tawragani haina jiri ima kaithel chawkhat thorang loop JIKCTL jiri bamgi joint secretary Jamini Devina lauthokre Sanga lawa namduna chen munba natragadi pot puba yaroi haina tawrapa thawong asibu ngasi khangsan sinadana laiba asigi mayokta ikona nungai taba kaya galoina na ngasi ahin nongyai pung baro dagi hayeng nongyai pung baro khawba akoina imaibel kaithen gi imaibel khuni manaji parja khuding mangna ngasi ban asi kaujare Khongjang aduda saruk yakhiba jiri ima kaithel saukhat thorang lufki vice president and nivarani na phongdokibada passenger gari da pot puthok pusin tauriba sida nungba da laiba lalhob singna pot singi matung inna paisa lauba amadi pidrogana pot singdu puba yaroi haivene chingthabna asin singba tawba si yaningde haukiba September gi kundasu darna famjakrabani adubu government na karisu khangdabagum tumina laithokpa si aikhoi yamna pende amadi nungba da laiba isil inaw singna asigumba thawng asi tawbiganu haina appeal tawki tarwa chajari besida sumaina panba pidana changa laudana sumaina tawbase ihan khangwa tawbase aikhoi penjade masi tawbidana ba aikhoina nungba da laiba isinaw singna thakta aikhoina appeal tawjari Ngarang ahing nongyai matung pung amaga minitara rom taba matamda morega yumthang nana lairiba Myanmar Tamu town da laiba yum amada bhom ama pokhai kre thodok aduna maram oiraga yum adugi yumthak kupliba jinga yauna atai tongan ba mafam kaya da amang ata thogan kre adubu asok apan yawbagi pau fangri khudakta thodok thokfam aduda tamu da laiba police amadi Myanmar army gi kangbu laktuna yengsin ki hauzik fawda kanana karigi damak sathakibano khangbangam amaromda bom pokhai ba thodok asina maram oiraga tamugi mafang kayada security gi section thorang su lokhot kre amadi harau kumaina singbasu matam kharagi oina athingba thamkre hairi Lucingba sinbagi khongjang sangsiluba amadi sinbidanaba center gi lucingba singda haijaruba Manipur gi chief minister N Biren yauna nahan makhai Delhi da camp tawduna lairakhiba seng ngasi nungthil Delhi dagi mayum maikai tamna pangna rakre tom tibina fangba Pauna Hai Chief Minister Biren Sekmai Kendragi MLA Dingo Konthojam Kendragi Dr. Ranjan Yai School Kendragi MLA Saiteberta Mayang Imphal Kendragi MLA K Robindro Lamsang Kendragi MLA S Rajena Ahanba Oina tongan ba flight singda halake Amaromda Chief Minister Sinanaba Lanjang Changsiluba Luchingkiba
Moirang Kendrugi MLA Oibata Natana Chief Minister gi Advisor Shu Oiba P Sarat Speaker Y Kemchan MLA TD Haukip Su Imphal Thorakre Houzik Minister Vishwajit T Delhi da Makhatana Leithauri Hayeng Natraga Hangsit Delhi dagi Lairiba MLA Sing Imphal da Thoraklagani Hairi Houzik Paul Maraktan Atenba break Amatang Laujari. Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available. Financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87877-23780. Break matungda mayam mukhanna taramna okchuri Manipur University na lauba kumja lisingani taragani pan taragamapan gi taruk suba semester da Waikomani Girls College Thaubal gi oina position lawrakpa amadi thoidok handok na afaba mahiroi amadi gold medalist singi okpagi thoram ama college asigi multipurpose hall da pangthokre thoram adu Inner Manipur Parliamentary Constituency gi MP RK Ranjan college asigi principal O Iveton college asigi hanagi principal and Sanaton ex MLA Shobha Kiran is Mangijau Chairman Film Forum Manipur na su amasung PS Nabasandra Nabavolcano na Tharungi Athoiba Mithunglen Sing Oina Sarugya Ke Tharungi Sarugama Oina College Asigi Afaba Mahiroi Singda Pukning Thogatpa Oina Tongan ba donor Sing the Gelakpa gold medal Taragama Thoi College Asigi Kwaidagi Wangna position Lorokpa Amadi pass Tarokpa Mahiroi Singda Tharungi Lengbirakpa Thoiba Mithunglen Sing Amadi donor Sing the Kusinake Tharungu Mari Lainana MP Ranjana Samas Amas Chokotpa Habisi Nupi Singi Thak Wanglaba Matamdata Oigani Waikomani Girls College ki Oja Singna Masagi Kathokpa Amaga Loinana Lamdamasongi Maru Oina minority Nupi Macha Sing Yauna Mahi Tambibada Loriba Thodang Adubu Thagatpa Phongdoki Training Yarudaba Tidana Kutcha Hedaba Singna exhibition Yahoraga Anoban Knowledge Lahosi Haina Chakotana Babenka Kusam Nahosi Haina Kumbi Kendrugi MLA SB Singna Phongdokre the Moirang Thanga Skill Workers Development Cooperative Society Limited na Sinduna Moirang City Block ki Tha Asigi Tarahumdoi Fauba site on Bazaar Community Hall da Sathagadaba Handicraft Exhibition ama Hogdokpagi Thorumda Athoiba Mithunglen Oina Sarugyakiba MLA Birana Makhatana Masana Kusa Heiraba Miwoi Singna Asigumba Exhibition Asida Sarugya Hosi Punsida Sakhwatke Harabadi Banka Kusam Naduna Chattaba Yade Aduna Banka Afaba Mari Thamsi Haiki Morangdagi Bisunpurdagi Singasi khara lapthokhiba singasna ahanbadana kilometer taradagi hena khoi loan piba yadi haidana hek kainoma kosi me thanggelaga hek phangba yaba mayam singado amta phanghandaba komba sugumbagi se khoi masda bank tagi mari leinaba United Bank India Morang branch ki su se khoi su ngasi se sugumba stage ta khoi mayam se tanaringai matamda akhoi su khajiktan Prajagi Yengbiraga, Amsung Kucha Hivasing Asigi Yengbiraga, Makoina so Moigi helps a Masekating Mang Quigihana PM Dragasu, Kajikang Karahe Nangtang.
साइटोन ग्राम पंचायत की प्रधान एम इबोमसा, डीसी हैंडीक्राफ्ट पोरोमपाट के असिस्टेंट डायरेक्टर टीएस राजेन, यूनाइटेड बैंक ऑफ इंडिया मोइरांग ब्रांच की ब्रांच मैनेजर वाई सना लेम्बसु अथोइबा मिथुंगलेन सिंह ओइना सरुक याखी। इम्फाल मोरे लंबी परंगी खुदेंग थावी चेक पोस्ट असम राइफल्स ना मोरे दगी इम्फाल तमना थोरकपा गाड़ी सिंह चेक तौबगी थबक चथबदा मियोय अमा लुपा करोड़ 2 लाख मौद्रा मंगागी ममल ओइगदबा सना गोल्ड बिस्किट निम्फुगु तरेट का कोनना फारे हाइना हेडक्वार्टर्स इंस्पेक्टर जनरल ऑफ असम राइफल्स साउथ ना थाद्रोप चेरोल अमना हाइरी सेरोल अदुना मखा तारिबदी था असिगी अमदा अखनब पाव अमा फंगबदगी असम राइफल्स की कांबुना मोरेदगी थोरकपा सिल्वर मचुगी वैन अमा चेक तौबगी थबक चथबदा केजी तरेट का ग्राम चाट्रेट का हुमरागा माथोय लुम्बा सनावार निम्फुगु तरेट गाड़ी अदुदा यारोंबा थेंगनबदगी गाड़ी अदुबु थौदुना लाकपा मोरेदगी जमथ्वांग ताउथ्वांग फागतखी फागलबा मियोय अदु सना सिंह अदुगा लोइनना डायरेक्टरेट ऑफ रेवेन्यू इंटेलिजेंस इम्फाल दा खुसिनखरे हाइरी ngasi ayu pung nipalom taba matamda Bisnupur district police commando amadi Assam rifles ki kambuna Chaiwa district ta thiba humbagi thabak chathabada ZUF ki lami oiba khul aduda laiba thangdulung thanmai chahi kuntragani thoi apokpa kadi khangpugi mayung manakta lotuna thamlamba khulai kaya fagat pangamkre fagalaba khulai sing adudi AK gi magazine ama maru chamaga humdraga nithoi hand grenade ama 7.62 की मरु मंगा याउना अतै खुलाई सिंगनी हाइरी फागलबा पोलम सिंग अदो ngasi बिष्णुपुर पुलिस स्टेशन दा पांगथोकपा पावगे मिफम अमदा पाउंगी सिंगी ममांगदा उठख्रे organization sigi any activities subversive activities kumbase operate tawdanaba chathadanaba haibasigi maikai sidai sta khoi gi district police na su chap chabi khoi gi CI ops mayam se adum from time to time adum pangthokuna lagli aduna khoi da so adum specific information leiba matam da so khoi na sigumba operation se adum chathajarakanda any khoi gi moi gi subversive activities mayam se thokdanaba necessary action adum कैंसर लाइना के मतंगदा मिपुम तिंगना खंगहनबा अमदि लाइना असिना नारबा मियुई सिंगदा पुकनिंग थौना हापनबा अंगंबा थाक तो होनगनी हाइना हंदक सही की ओइना मिसेस आइवा की अहानब रनर्स अप तारक्रबी विक्टोरिया ओक्रमना फोंदोक्रे वाफम सिंगसी मंतिबुखीदा लैबा विक्टोरिया ओक्रम की युमदा पांगथोकपा पावगी मिफम अमदा फोंदोकेबनी हौखिबा सेप्टेम्बर की तांग 19 दगिना 19 फावबा मुंबईदा पांगथोकिबा आइवा मिसेस इंडिया की चंगदमनबदा टाइटल अहुम अहानब रनर्स अप सोशल मीडिया क्वीन अमदि बेस्ट स्माइल की टाइटल लौरख्रबी विक्टोरिया ओक्रमना मखा तारदुना सही खुदिंगी थीम होंग होंगदुना पांगथोकपा मिसेस आइवा की चांगदमनबा असिदा हंदक पांगथोकिबा चांगदमनबा असिदा पुन्ना पार्टिसिपेंट कुनमरी रोमना सरुग्याखी स्टेट असिगी यावना भारत की तोंगान तोंगानबा स्टेट क्यादगी लाकपा पार्टिसिपेंट क्यासु सरुग्याखी हंदक सहीगी ओइना कैंसर लाइना की मतंगदा पाक सन्ना खंगहनबा हाइबसिना थीम ओइरगा पांगथोकिबा चांगदमनबा असिदा टाइटल अहुम फंगलकपसी यामना नुंगाई पुकनिंग हक्चांग यावना होनकिबा अदुगी महै फंगले हाइबा याई अरुबा तांक कया मायोकनखिबा चांगदमनबा असिदा कैंसर की मतंगदा मियामदा पाक सन्ना खंगहनबा होनबना मपुंग ओइखी मिसेस आइवा की चांगदमनबा अदुदा अहानबा रनर्स अप तारकपगा लोइनना टाइटल अहुम फंगलकपा असिना हेना थबक तौहनिंगबगी इनोट अमा पीरे स्टेट असिदा कैंसर लाइना की मतंगदा मियामदा पाक सन्ना खंगहनबा होननबदा अचौब थौदांग अमा लौरगनी मसिदा नतना कैंसर ना नारबा मियोय क्यादा पुकनिंग थौना हापना अमदे अंगंबा मतेंग क्यासु पांगना महाकी थौदांग ओइगनी हाइखी सिदगी अखोयगी मिसेस कैटेगरी खाइदोए अखोयगी कैटेगरी ना आइगा इमानबी अमा अखोय इम्फाल दिगे इबानी मिसेस कैटेगरी दन इबानी तवे दुगा मोयगी मिसेस तगिना अखोय नुपी लेसाबी अहुम यावे अदु चट अखोय इम्फाल दिगी मणिपुर की चटपा मखाई से अखोय आइना फर्स्ट रनर्स अप टाइटल फंगे अदुगा मिसेस बेस्ट स्माइल अदुगा सोशल मीडिया क्वीन आइना सी टाइटल अहुम सी फंगरपनी अदुगा मिस की कैटेगरी देना जेसिका लाइश्रम महाकना सेकेंड रनर्स अप माना फंगरखिबनी अदुगा अतोपा कंटेस्टेंट अहुम दुनसो मोइसो सब टाइटल अममम तुम फंगराए अखोय चट मणिपुर के चटपा मयाम से अदुम टाइटल सब टाइटल और सो तुम अममम दी फंगराखिबनी अचीवमेंट तुम माना फंगराए कोइना अदुमाइना कोइना माइ पक फंगखिबनी
Haukiba September Kunthada Protection and Preservation Committee amasung Lamyanba Irabo Ningsing Thoram Committee na Yai School da Pangthokiba Lamyanba Irabo Ningsing Isai Sangdamnabagi Manamathum Yanthokpagi Thoram ama ngasi Wahengbam Laikai da Laiba PPCM Office da Pangthokre ngasigi Thoram aduda Social Activist Jitendra Ningombana Lamdam asigi naha oiribasingda nationalism gi wakhallon fauhunba ngamba asigumlaba Thoram Pangthokpa tangai fade haibe yauna wafam kya amasu phongdoki Tungda makok mathang taraba saisakpa saisakpi singda manamathum singsu yanthokhi Tha asigi anida Kaksing District Police Commando na fare haiba Kaksing Khunyai Laikai dagi mayang lambam mangleng chahi nimphugataret apokpa laikhidraba Kamdebo Kaksing Chumlam Laikai dagi Yangkhom Ozet Kumar chahi nimfugamanga apokpa laikhidraba Chana Zawba amadi Kaksing Ningthau Laikai dagi Ningombam Ramesor chahi Yankaigataruk apokpa Nabachandra RPF amadi masigi Lanmi Singlo PLA ga mari lainade haina RPF ki Assistant Secretary Publicity Bankimna Thadorakpa Cherol amana hairakli Hauzik Paugi Marathan Atenba break amatanga luxury. Takadoriba ningol chakobada set innabagidamak quality leiraba ahongba mamalda pinabagidamak sem saduna leiraba naga mapal ima kaithel opposite ki first floor da leiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigen nupi gakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam yam nuaiba paw mana mafam asida adom adom gi apama design kuding makki order sulokjari amtang lengsin biro khwai brahmapur nagamapa ima kaithel gi opposite gi fast food da leiba service boutique Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Breaking Matunda Mayamam Kahana Taram Lokjori. People for Animals Manipur gi Mapan Suba Foundation Day amadi World Animal Day gamari lainana rescue tawrakiba sasing thadokre ngasi thadokiba sasing adudi Wildlife Protection Act ki Schedule 1 da chanba yong ikai tv ani amadi schedule asimakta da chanba laikang hangkok ani ni lamdam asigi tongan ba mafam singdagi asok apan yawbadagi natroga lamang na duna lairambadagi PFA Manipur na kalakhiba sasing ni mathau taba laying pathap sing pangthoklaba matungda Wildlife Department ki official sing gi approval lawraga mafam amada thadokibani thadokpagi thoram aduda Forest Department gi staff singsu sarugyaki Mau Imphal Market Coordinating Committee na sinduna mafam hongduna chatharakiba Mau Kaithel ngase Imphal Kangchup lambi paringi Naurem Thong Kaithelda phangkre Mau dagi purakba anau apen amadi manama sing yauna hailei kaya yonkhi miyamna su pot chaising adubu pamna leinaki Bharat Sarkar na paikhalakpa Bharat Pulu na nana thamna ba thaurang swachhata hi seva gi Kaksing District ki manung chanba laiba Wangu Gram Panchayata mamang thagi kunga taruk tagi chatharakpa campaign loisin bagi thauram ama Wangu Laifam Community Hall da Southern Rural Development Organization SRDO Wangu Gram Panchayat Development Committee Wangu PSED Division Kaksing amade All Class Wangu Club na puna khusamna duna chinduna ngarang pangthokre Manipurda angang singbu machi oiba chinjak pijanaba amadi chahi nauriba angang singbu lemna mahi masing tamhananaba Supreme Court tagi thokiba order gi matung inna September gi kulhumdoi dagi hauduna chatharakhiba Angalwadi Cook Singi Training Program ngasi Lotion Kre Association of Professional Social Worker Manipur amadi Directorate of Education S Manipur na sinduna chingamakha chanam pukri mafal da leiba Angalwadi Training Center da pangthokiba training aduda punna trainee chamaga marifuna sarugyaki training asiga mari lainana association asigi president Samurai Latpam Sarat Kumar Sharmana ngasigi training program asi maru oina sahi nauriba angang singda midday meal pijaba matamda sariba chinjak Sanak hensang asi kayamuk yamna hygienic oiribage haiba adu yangsinanaba amadi sarkar gi school singi cook sing asibu hena
hygienic oiba maongda thonghanduna angangsingbu masa mau faba tungi yumbi oiraknanaba training program asi paikhatpani handak pangthokliba training asi district ki natana block khudingi kuk ani khangatuna punna miyoi chamaga marifu pangthokpani matung tarakpada district khudingi oina training program asi pangthoknanaba honagani haiki. Trainers of the training ni manam di sida train tawba 2 days da training pigraba mi sina ayeng magi district te chalaga mai block to chalaga madu cook mill gi oja mayam je kaurga mu mana training pide ka kaino ne ba adugi training system du da an oina experimental tawbuni adu in long run da di aina su director sahib to so kaino request jabani akoi district level da among sinbiu akabo sumain tawre da hana training tawdaba school da mayam ama leire sida chakhiba mi do training with pini adu moina tamliba knowledge kharduna loina sufficient oirabra haibadu monitor tawnanaba koi district chatlaga su amtang sinsena koi session tawjage na koi ju khanjari. Manipur ki karisu khangjadraba praja singda minam duna expire oiraba gas leak oiba amadi wet sudaba cylinder kaya pisilambagi damak lamfelda laiba gas ki authority bu apunba laiba irei park mahiroi sinpanglup AIMS ki loishangda laktuna wakal tamina ba honagadabani haina AIMS ki vice president Saikom Prem Chana Paumi Singh Unaba Mada High Cray ngasi Kwakatel Bazar da Laiba Lub asigi loishangda pangthokpa Paumi Singh Unaba Amada Mahakna Makha Taraduna ngasi Manipur da Laiba gas agency kharada chathakiba yengsin khongchatta gas agency kaya niyam kaina sarairamba thengnare haiki. Manipur gi mafam kya da drive chatuna yengjarakpada khoigi Imphal Greater Imphal da phangiba cylinder sing asina khoigi kitang ahanba cylinder oina tawi aduga akoina loijing loya da kitang thapto khragadi akoigi cylinder sing asi main oina problem leiba cylinder nga to oina tawwa sigumba se akoina thengnajai masi mayam sibu yengduna leithokliba akoigi cap amadi cap and PD minister akoigi karam syam kai damakta akoina sigumba aranba asoiba sing asi yengduna leiribno haibsi akoigi AIMS ki maikai da hangjari khudong thiba sing asi mamang da su mayam thokre aduga tung koina thoktanabagi damakta cap amadi PD minister na yam kupna yengsinba mathau tare haibsi akoi AIMS ki maikai da thamjari. Mamang thagi manga dagi hoduna chatharkiba laiwikraba saknairaba theater gi guru sanakhya ibetombi haurok chamgi mapok kumon palan thoram hayeng zen dance academy da loishinbagi thoram pangthokpaga loinana sanakhiba Vijay Tendulkar gi tumin layu while chathari haiba lila ulagani haina ngasi zen dance academy da pangthokpa paugi mifam amada Manipur state sumang lila council gi lifetime secretary Saugrakpom Hemantana fongdokre mahakna haiki hayeng utkadoriba lila asi laikhidraba guru sanakhya ibotombi haurok chamna takpi tambirambani mahakna hinglingai matamda sumang lilabu awangba thakta pukhatnanaba hotnarambani haiba yauna wafam kyasu fongdorakhi. Haktiyanana uhuwa wazagi tung indana thabak tawba punumakto ngasi amamam toina wazabu ningsinglakpada yawraktana posangjido aduna wazabu ningsingdana yawraktana posangjido ngasi ahingba wazase leihidre aina koi wakhanda khanba nataba wazase ngasi su hingi aduna wazase sahi kumja kudingi September gi 5 ta pui haibase wakhan khanboina aduga Thabama chumna ma popi thoramse pangthokadabani aiduna September 5 dagi October 5 pau palon tawjarakibadugi paring chataboina kasise anirak suba omrak suboina pangthokjaba thoramni aduna hantakisna kita mara pakna pangthoge aduna lilam puthokna thoram tukiri ozagi lila si yengakanda ozagi wa wazagi theater gi spirit ase kadai pawba chatlambage kyam koina lekigedage haibase hayeng si amtang wazada katkadoriba sadanjali si yengminaraga khaminasi. Angom Ningthau Rosoras Manina Laibaki Damak Lisang Sitna Thogai Kaya Puraklaba Pandit Singda Manamathum Piduna Pukning Thogatkre ngasi Felets Compound Laiba Manipur Pandit Loishangi Holda Pangthokiba Thoramaduda Tanjaiba Loishang, Panji Loishang, Pena Loishang Amadi Karigor Shaba Famnaiba Punna Taramangada Manamathum Piduna Pukning Thogatke Thoranga Mari Lainana Angom Ningthau Rosoras Manina Puariga Sagon Naraklaba Manipurgi Pena Asi Haurakliba Nahakayana Pam Nachijinaba Haurakle Nahakayana Penabu Tamba Gistang no Monomagi Hangalakli Haiki
ख्वाइदगी अखोइगी मणिपुर कल्चर सिदा ख्वाइदगी मरु ओइबा म्यूजिक फोक म्यूजिक ने आई थमजगे मसी याम इम्पोर्टेंट ओइबा अखोइगी कल्चर सिगा मरी लेनबा म्यूजिक नि अखोइगी मणिपुर की ओइना हाइबा वफुन से थमजगे Phayeng Gram Panchayat na sinduna ngasi GPDP gi asigi manung chanba Haurung Chabal City Block ta anirak suba Special Gram Sabha mifam Phayeng Makal Laika Yoga Holda Pangthokre mifam aduna kumja lising ani kundakina lising ani kunga mathoi fawgi manungda pangthokadaba thavak thoram sing mifam aduna approve tawkre thoram aduda sarugya kiwa Imphal West Wangi BDO Puja Elangbam na Gram Panchayat asida paikhatkadaba chawkhat thorang singi maramda sugaina phongdok pagal loinana single use plastic sing signabagi mahutta aikhogi pothok singna mahut sinanaba honasi haina haiki khungang se chawkhatnaba akhogi gram panchayat se chawkhatnaba adugi matangda mayam pumna gather tawraga kai kai lokhatpa yagi ge aduga akhoi different departments have the agriculture veterinary adudagi health makhan education department loina suraga moigi frontline workers amamam loin thare moina angka akhoi praja gather toriba praja sida akhoi khungang sida kai kai watli kai lokhatpa yage adugi su awareness pibani Thauram adugi saruk ama oina Gram Panchayat adugi manungda laiba hotel famba miyoi singi manungdagi khangalaba miyoi taraga nipanda plastic sizinabagi mahutta mahousagi khalda kahaloidaba hotel da sizinanaba glass ligligi glass yantokhi dagi akhoi malengi oiba plastic thingbagi thauram asida akhoi Phayeng Gram Panchayat na plastic sizinandanabagi ligli glass aji hotel phambisingda pibagi tama ai Phayeng Gram Panchayat po asuki mati thagachari batungda malem asida ligli glass sizinnabiyu plastic sizinnabasi tokchi haiba wafam asi biyamda aina paujenjari sijanarasi hadana sigumba akoida hotel phamba akoida sigumba pibibasi yamna nungai aruga matungdasu plastic thabagi pura thadu akhoi Phayeng Gram Panchayat na sumaina pibase matungdasu amu piba ngamba oijenu akhoi da masi kanaba miyamda kanaba amani Friendly Environmental Warriors few Jiri Bomb na sinduna Jiri Green Mission ki sarugama oina Jiri Bomb District asida free plastic zone ohenna pandamda Jiri Bomb da laiba miyoi singna October tha asigi manungda khwaidagi yamna plastic ka mari lainaba potlam sing khomjinduna piba ngamba individual amadi group CSO club organization singda case prize piragani haina ngasi ayuk Jiri News Network JNN conference holda pangthokiba pawgi mifamada Friendly Environmental Warriors few Jiri Bomb gi advisor M Romeo singna high crave mahakna high ki few na changsilakliba khongthang asida Jiri Bomb district asida laibiriba miyamna saruk yabiu amasung mateng pangbiu hainasu phongdokhi ngasi ayuk anganbada Jharkhand gi Ranchi district ki Bundu amadi Namkum area da Maoist ki Lami Singha police ka khud thongnabagi thongdokta police personnel ani laikidre thongdok asigi matangda additional director of general of police Murari Lal Minana phongdoraki bagi matung inadi Bundu amadi Namkum area da Maoist ki Lami Singh changjafam loduna laire haibagi paw fangbadagi police ki kangbuna mafam aduda operation sathanabagi damak sangsiluba matamda mafam aduda lairamba Maoist ki Lami Singh na nongmai kapsilakvedagi maikei animakta khud thoknaki aduda police personnel ani adu nongmai na panki personnel amadi thogdok thokfam da siki aduga atopa amana hospital da laikatnaraba matungda laikidabani thogdok thokfam da ahenba security force sangsinduna thibahumbagi thabak chathari hairi Army amadi police ki apunba kangbuna Jammu amadi Kashmir Poonch district ki Khara Gali area da thibahumbagi thabak chathabada lalhoba singna losinduna thamlamba oigani haina thajaba Chinese hand grenade taraga taret fagat pangamkre fagalaba grenade sing adu ngasidagi tha ahum marigi mamangda mafam aduda lotuna thamlamba oigani haina hainari Tha asigi kunmathoida pangthokadoriba Maharashtra State Assembly election gi ngasi mirepche pishinbagi aroiba numitta sarkar pairiba BJP gi marirak suba candidate taret ki list phongkre BJP ki senior leader Eknath Khase amadi cabinet minister Binod Taude gi ming list aduda yaurakhidre ngasi phongkiba list taret
candidate list aduda kumza lising amaga chamapan maudraga mathoi dagi North Maharashtra gi Muktai Nagar constituency dagi mihut oiraklaba BJP gi senior leader Eknath Khase gi machanupi Rohini Eknath Tharo Khase gi yauri Rohini Eknath Tharo Khase na assembly mikal asida mahaki mapana hojik pairiba Muktai Nagar constituency da BJP gi miref oiragani amaromda party na ticket Pirakhidraba Masagi Sahi Humpugutare Suraba Eknath Khase Shu Mahaki Masanupi Rohini Eknath Tharo Khase ga lamba taunagadore Mahakendra adumaktada independent miref oina sayol amagi mamangda miref se pishin krabani Eknath Khase corruption tobagi charge mayok nabadagi Masanupi da oina party na ticket pirakhibani haina political circle kadagi fongdok narakli ningsing bayabadi ngasi miref se pishin bagi aroiba numitni hayeng scrutiny tawraba matungda miref se lauthok pagi aroiba numitna tha asigi taretni mikhal tha asigi kunma thoida tangkak amakhak tada pangthoktuna kunmari da vote masing thigani ngasi nungtil phone ki ba pause singda kari kari maru iba pau yaur bagi habdu mem puna mu mieng taminasi Kanglaipa ki maira principal Landoni amasung Romita given application tha asigi taret fawi thokre rapist suraj kota puthorko matamda miyamna kan birang hokre ko nanumit mangani gi police custody remand pikre Myanmar gi tumu ton manungda sakti reba bom pokhai khre chief minister na mau kathen sagani haibadu habak to onthok pinaba taksil lakli Kangla pau rims talaing malak panupi masa ama ijat mangan ba chenaba suraj ko nanumit mangani police remand pikre thong si hasina lawi matik sa serak pigidabani pidrabadi tumina leiroi KSA ji lambi gi nungbada lalawu singna mana masing pubu singda pasalawi mayokta pung kumari jeren strike ko khre West Sudava expiry oiraba cylinder sing thengnare Premsan Manava DJ Sodaga Forest Minister Sam Kumar ga u thaminakre Gin Mission Manipuri brand ambassador Valentina di yaukidre Modern United Nation Conference hogdokre Ligen awareness program pangthokre Pandam BJP gi high command gi yathang CM Sinbagi lan thupsinkhre reshuffle oina tarukadori Layang balak pinpi masa pamlalu suraj kota puthorok padamiyam na sagi tawre police ka muna kre numit mangani police custody lima lokthakre mai masing tambada kai bpi oidabani governor DJ Soda amadi forest minister Sam Kumar na hangang sing reserve forest area da uzara kaya thakre Paujel Tongam suraj kota puthorok pada nupi mayam na thomjin kre numit mangani lima lokthakre nungba da potsai thingba sel khaibi mayokta jiribam ban kokre Moirang City Block da handicraft exhibition hogdokre cylinder sing expiry oiraba West Sudava kaya thengnare Loisle pada maru iba pau muka na pizari Kunai ama saukhat pa habisi kunai adu lairiba imung singya choba thodang ama lai haina Lok Sabha ge MP Dr. R.K. Ranjana phongdokre Landoni amasung Romitagi Vel application session just Imphal West ta puthoktuna khanari miyamna vel piba yaroi haina irang hokre Rims Hospital gi ECG lofom da layeng balakibi nupi macha amabu izat manghan bada Chanabati S Suraj court na numit nipani judicial custody remand pikre Mogi Singda Chalabi Masani Lairabi Ningthozam Anitana Irikso Thauduna Imung Manung Pubada Natana Lamdam Asigi Nupi Oibi Singda Paujel Piri Amadi Athubada Manipur Victims Compensation Scheme Chanaba Hauragani Haina CDPO Sarda Moirang Themna High Kre Ngasigi wenadi Manipuri pau matang sida loijare mi eng tabi puramapu ARUNBALA amuk kahna khurumjari